ꯆꯦꯟꯈ꯭ꯔꯦ ꯑꯃ ꯌꯥꯝ ꯀꯤꯖꯩ ꯐꯤꯕꯝꯁꯦ ꯁꯤꯗ ꯃꯣꯏ ꯃꯊꯛꯁꯤꯗ ꯀꯨꯟꯖꯜꯂꯒ ꯊꯥꯗꯠꯂꯤꯅꯦꯕ ꯂꯣꯏꯅꯃꯛ ꯑꯁ ꯁꯂꯥꯛ ꯁꯥꯔꯦ ꯑꯗꯨ ꯑꯗꯨꯅꯦ ꯅꯥꯀꯨꯞꯄꯤꯁꯦ ꯌꯥꯝ ꯐꯖꯔꯦ ꯇꯧꯔꯒꯀꯣ ꯂꯐꯨ ꯆꯥꯗ꯭ꯔꯤꯉꯩꯗ ꯂꯐꯨ ꯑꯃ ꯂꯣꯏꯅꯃꯛ ꯆꯥꯊꯣꯛꯈ꯭ꯔꯦ ꯁꯤꯁꯨ ꯄꯨꯁꯜꯂꯛꯑꯣ ꯁꯤ ꯄꯨꯁꯜꯂꯛꯑꯣ ꯁꯤ ꯈꯥꯃꯦꯟꯒꯁꯦ ꯅꯅꯦ ꯑꯩ ꯂꯩꯍꯧꯗ꯭ꯔꯦ ꯇꯨ ꯂꯐꯨ ꯑꯃ ꯄꯨꯔꯥ ꯄꯥꯝꯕꯤ ꯇꯨꯝꯕ ꯆꯥꯏꯁꯦ ꯌꯦꯡꯉꯨ ꯁꯤ ꯌꯦꯅꯝ ꯅꯥꯀꯨꯞꯄꯤꯗꯨꯅꯤꯀꯣ ꯑꯗꯒꯤ ꯃꯌꯥꯝ ꯃꯊꯛ ꯑꯩꯈꯣꯏꯅ ꯃꯈꯥ ꯂꯩꯉꯩꯗ ꯒꯣꯔꯒ꯭ꯔꯥ ꯇꯧꯋꯦꯅ ꯇꯧꯔꯝꯃꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯌꯣꯡꯅ ꯂꯣꯏ ꯁꯂꯥꯛ ꯁꯥꯔ ꯏꯟꯊꯔꯒ ꯃꯔꯣꯏꯒꯁꯦ ꯌꯦꯡꯉꯨ ꯑꯩꯗꯤ ꯌꯥꯝ ꯀꯤꯖꯩ ꯀꯀꯥꯁꯤꯗ ꯑꯃ ꯇꯣꯡꯉ ꯂꯩꯀꯣ ꯆꯦꯟꯈ꯭ꯔꯦ ꯑꯃ ꯌꯥꯝ ꯀꯤꯖꯩ ꯁꯤ ꯍꯥꯡꯗꯣꯛꯄ ꯀꯩꯝ ꯇꯧꯔꯣꯏꯗ꯭ꯔꯥ ꯅꯪ ꯀꯩꯝ ꯇꯧꯔꯣꯏꯗ꯭ꯔꯥ ꯑꯗꯨꯅꯦ ꯑꯗꯨ ꯃꯌꯥꯝ ꯄꯣꯠ ꯆꯩꯁꯦ ꯑꯃꯨꯛ ꯂꯣꯏ ꯁꯂꯥꯛ ꯁꯥꯔꯦ ꯅꯥꯀꯨꯞꯄꯤꯒ ꯐꯣꯏꯗꯠꯂꯝꯃꯤ ꯁꯤꯗ ꯀꯨꯟꯖꯜꯂꯒ ꯌꯦꯡꯉꯨ ꯁꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯅꯝ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯨꯗ ꯌꯣꯡ ꯂꯩ ꯍꯥꯏꯕ ꯀꯀꯥ ꯅꯪꯅ ꯀꯣꯛ ꯃꯊꯛꯇ ꯁꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯑꯁꯤꯗ ꯂꯩ ꯍꯥꯏꯕ ꯁꯤꯗ ꯂꯩꯒꯤ ꯍꯥꯏꯕ ꯑꯗꯣ ꯑꯩ ꯊꯣꯛꯂꯛꯄ ꯀꯤꯖꯩꯕ ꯃꯃꯥꯡꯗꯁꯨ ꯆꯣꯡꯊꯈꯤꯕꯅꯤꯅ ꯉꯥꯏꯍꯥꯛ ꯉꯥꯏꯈꯣ ꯕ꯭ꯂꯦꯁꯤ ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯂꯥꯛꯑꯣ ꯃꯌꯥꯝ ꯑꯩꯗꯤ ꯍꯥꯏꯗꯤ ꯌꯣꯡꯁꯤ ꯇꯁꯦꯡꯅ ꯀꯤꯈ꯭ꯔꯦꯕꯀꯣ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯑꯣꯝꯁꯤꯜꯂꯛꯑꯒ ꯈꯣꯡꯀꯥꯞ ꯑꯃꯒꯤ ꯆꯥꯡ ꯈꯛꯇꯪ ꯇꯧꯈꯤꯕꯅꯤꯅ ꯑꯩ ꯇꯁꯦꯡꯅ ꯀꯤꯔꯦꯕ ꯂꯣꯏꯅꯃꯛ ꯁꯂꯥꯛ ꯁꯥꯔꯦ ꯒꯝꯂꯥꯁꯨ ꯊꯨꯒꯥꯏꯔꯦ ꯕ꯭ꯂꯦꯁꯤ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯑꯇꯩꯗꯤ ꯃꯣꯏ ꯆꯨꯝꯅ ꯂꯥꯛꯇꯦ ꯊꯨꯒꯥꯏꯕ ꯅꯝꯒꯥꯏꯕ ꯇꯧꯕꯅꯤ ꯉꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯦꯡꯉꯨꯅꯦ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯂꯣꯏ ꯐꯣꯏꯗꯠꯂꯒ ꯀꯩꯅꯣ ꯇꯧꯔꯦ ꯍꯌꯦꯡ ꯍꯪꯂꯥꯗꯣ ꯕ꯭ꯂꯦꯁꯤ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯇꯧꯔꯤ ꯐꯤꯕꯝꯁꯦ ꯌꯦꯡꯉꯣ ꯁꯤ ꯌꯦꯅꯝ ꯅꯥꯀꯨꯞꯄꯤꯗꯨꯅꯤꯀꯣ ꯑꯗꯒꯤ ꯑꯁꯤ ꯒꯝꯂꯥꯒꯁꯦ ꯇꯥꯔꯤꯁꯦ ꯁꯤꯗꯅ ꯄꯨꯡꯇꯣꯏ ꯇꯣꯏꯔꯦ ꯌꯥꯝ ꯐꯤꯕꯝ ꯊꯣꯛꯏꯗ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯑꯩꯗꯤ ꯀꯤꯖꯕ ꯂꯣꯏꯔꯦ ꯁꯤ ꯃꯌꯥꯝꯁꯦ ꯍꯣꯡꯒꯠꯂꯦ ꯑꯗꯨꯅꯦ ꯇꯨ ꯑꯁꯤ ꯌꯣꯡꯁꯤꯅꯦ ꯉꯁꯥꯏꯗꯒꯤ ꯂꯨꯝꯕ ꯂꯩꯔꯤꯁꯦ ꯉꯥꯏꯈꯣꯅꯦꯍꯦ ꯃꯊꯣꯏ ꯅꯪꯕꯣ ꯑꯗꯨ ꯅꯥꯀꯟꯗ ꯊꯣꯡ ꯂꯣꯟꯕꯅꯤꯅ ꯑꯗꯨ ꯑꯗꯨꯝ ꯂꯩꯌꯣꯕ ꯏꯁ ꯑꯁꯤꯗꯩꯁꯤꯗ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯀꯀꯥ ꯑꯁꯥꯏꯗ ꯂꯦꯡꯉꯦ ꯆꯣꯡꯖꯟꯒꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯦꯛꯇ ꯌꯣꯡꯁꯦ 30-40ꯃꯨꯛꯅꯦ ꯂꯥꯛꯑꯝꯃꯤꯁꯦ ꯃꯈꯥꯗ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯃꯌꯥꯝ ꯆꯠꯂꯤꯀꯣ ꯑꯗꯨ ꯃꯣꯏꯁꯦ ꯂꯨꯝꯃꯒ ꯂꯩꯔꯝꯃꯤꯅꯦ ꯃꯣꯏꯅ ꯅꯩꯈꯥꯏꯔꯝꯕꯒꯤ ꯆꯥꯡꯁꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯀꯩꯅꯣꯗꯣ ꯌꯥꯏꯉꯪ ꯍꯧꯕꯗꯣ ꯑꯝꯇ ꯍꯧꯗ꯭ꯔꯦ ꯂꯣꯏꯅꯃꯛ ꯌꯥꯏꯉꯪ ꯄꯥꯝꯕꯤ 3-4ꯅꯦ ꯆꯣꯡꯈꯠꯄꯗꯣ ꯃꯥ ꯁꯂꯥꯛ ꯁꯥꯜꯂꯝꯃꯤꯗꯣ ꯑꯝꯇ ꯍꯦꯛ ꯍꯧꯗ꯭ꯔꯦ ꯂꯣꯏ ꯐꯨꯛꯇꯠꯂꯒ ꯃꯣꯏꯅ ꯆꯥꯕꯁꯨ ꯅꯠꯇꯦꯕꯀꯣ ꯊꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯉꯁꯤꯒꯤ ꯅꯍꯥꯟꯒꯩ ꯂꯥꯛꯄ ꯀꯩꯅꯣꯗꯤ ꯁꯧꯒ꯭ꯔꯤꯒ ꯊꯨꯗꯦꯛꯑꯝꯃꯤꯁꯦ ꯎꯔꯕ ꯁꯧꯒ꯭ꯔꯤꯁꯤꯗ ꯊꯨꯗꯦꯛꯑꯝꯃꯤꯁꯦ ꯌꯦꯡꯉꯣ ꯃꯁꯥ ꯑꯇꯩꯗꯤ ꯐꯩ ꯁꯧꯒ꯭ꯔꯤ ꯊꯨꯗꯦꯛꯑꯝꯕꯁꯦ ꯍꯤꯡꯒꯥꯏꯗ ꯌꯥꯏꯉꯪꯁꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯣꯖꯥ ꯑꯗꯒꯤ ꯐꯝ ꯀꯨꯜꯂꯒ ꯐꯣꯏꯗ ꯁꯥꯟꯅꯩꯅꯦ ꯁꯤꯗꯩꯗ ꯌꯦꯡꯉꯣ ꯂꯩ ꯊꯥꯕꯒꯇꯣ ꯂꯣꯏꯅꯃꯛ ꯒꯝꯂꯥ ꯂꯣꯏ ꯊꯨꯒꯥꯏꯔꯝꯃꯦ ꯇꯣ ꯂꯩꯒ ꯁꯥꯠꯂꯤꯕꯅꯤꯀꯣ ꯃꯥꯅ ꯊꯨꯒꯥꯏꯔꯝꯃꯤꯁꯦ ꯃꯣꯏ ꯐꯠꯇꯕꯩ ꯆꯥꯡꯁꯤꯕꯀꯣ ꯑꯗꯨꯒ ꯁꯤ ꯌꯦꯡꯉꯣ ꯁꯤꯗꯩꯗ ꯅꯥꯀꯨꯞꯄꯤ ꯐꯣꯏꯗꯠꯂꯝꯃꯤꯁꯦ ꯎꯔꯕ ꯁꯤꯗꯩꯗ ꯂꯣꯏ ꯐꯣꯏꯗꯠꯂꯝꯃꯤꯁꯦ ꯌꯦꯡꯉꯣ ꯁꯤ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯒ ꯁꯤ ꯌꯦꯡꯉꯣ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯁꯦ ꯁꯤꯗ ꯃꯣꯏ ꯃꯊꯛꯁꯤꯗ ꯀꯨꯟꯖꯜꯂꯒ ꯊꯥꯗꯠꯂꯤꯅꯦꯕ ꯂꯣꯏꯅꯃꯛ ꯑꯁ ꯁꯂꯥꯛ ꯁꯥꯔꯦ ꯑꯗꯨ ꯁꯤ ꯑꯗꯨꯅꯦ ꯅꯥꯀꯨꯞꯄꯤꯁꯦ ꯌꯥꯝ ꯐꯖꯔꯦ ꯇꯧꯔꯒꯀꯣ ꯃꯊꯪꯒꯤ ꯄꯨꯊꯣꯛꯅꯕꯅ ꯁꯤꯁꯦ ꯑꯃꯨꯛ ꯂꯣꯏ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯏ ꯁꯤꯗꯩꯗ ꯐꯨꯛꯇꯠꯄꯁꯨ ꯌꯥꯎꯔꯤꯅꯤꯀꯣ ꯃꯥ ꯑꯁ ꯆꯕꯨꯟ ꯃꯌꯥꯝ ꯄꯥꯏꯕꯗ ꯌꯦꯡꯉꯣ ꯄꯥꯏꯕꯗ ꯁꯤ ꯊꯣꯛꯏ ꯌꯦꯡꯉꯣ ꯁꯂꯥꯛ ꯁꯥꯔꯦ ꯇꯨ ꯌꯦꯡꯉꯣ ꯄꯥꯝꯕꯤ ꯌꯥꯎꯔꯤ ꯀꯨꯟꯖꯜꯂꯦꯕ ꯃꯊꯛꯁꯤꯗ ꯀꯨꯟꯖꯜꯂ ꯅꯩꯔ ꯁꯥꯟꯅꯩ ꯑꯩꯅ ꯂꯥꯛꯄꯗ ꯀꯨꯜꯂꯒ ꯁꯤꯗꯩꯗ ꯂꯣꯠꯅ ꯄꯥꯛꯊꯔ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯒꯤ ꯁꯤ ꯈꯛꯇ ꯅꯠꯇꯦꯀꯣ ꯁꯤ ꯒ꯭ꯔꯤꯟ ꯅꯦꯠ ꯈꯟꯕꯒꯁꯨ ꯂꯣꯏ ꯅꯦꯠꯊꯔ ꯃꯊꯛꯇ ꯆꯣꯡꯈꯠꯂ ꯁꯥꯟꯅꯕꯒꯤꯅꯦꯕ ꯁꯤꯁꯤꯅ ꯑꯗꯒꯤ ꯁꯧꯒꯤꯁꯨ ꯁꯤ ꯊꯨꯗꯦꯛꯑꯦ
시대주 레이트 시디 따트림니나 hinganba yagidra ꯆꯩꯅ ꯇꯧꯔꯒ adum swai adum lejerjan aduga sina sona kan gini ko asona kan ge molake ꯋꯦꯗꯔꯁꯤ ꯃꯪꯗꯣꯏ sondane yo sida thambaje ama thakta thambai thadra kujuna tebo ko makha thammije inthuri ni to nakupi je loin ma adagi si nakupi ma thakside ne man thadar ije gamla jina si mathakta gi si akhoina thangba ngamdaba gamla ne boko ꯃꯣꯏꯅ ꯀꯃꯥꯏꯅ ꯂꯦꯡꯉꯝꯗꯣꯏꯅꯣ ado akhoi makha gi kangu jina no moi gi da yong thadaram ba ado akhoina kano to boine na moi hadi khalle bako akhoina yong acho cho bula e pot che langde ko le hab je moi thaje de ba ado yong chawra ba gamla ne se makhaji hadi mayam chau ba gamla ne ba sibu yagi dro ꯌꯥꯕꯁꯨ ꯌꯥꯏ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯍꯦ ꯅꯝꯕ꯭ꯔꯥ ꯇꯣ 용디디 papita ꯂꯩꯕꯥꯛꯅꯦ ꯁꯣꯝꯃꯒ ꯃꯈꯣꯡꯗꯨꯗ ꯈꯔ ꯌꯥꯝꯅ ꯍꯥꯞꯆꯜꯂꯒꯅꯦ spider ꯂꯦꯞꯍꯟꯕ ꯌꯥꯝ ꯁꯤꯗꯤ ꯈꯔ ꯑꯃꯨꯛ ꯐꯕ ꯃꯥꯜꯂꯦ bidaga hai ꯑꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ 우진이 과이디 파버 아저 우진이 마나 시기지 ꯁꯤꯒꯤꯁꯤ ꯌꯦꯡꯉꯨꯅꯦ ꯂꯨꯡꯗꯕ ꯄꯣꯠꯅꯤ ꯍꯥꯏꯕ ꯁꯤ ꯍꯣꯜ ꯀꯥꯅ ꯊꯥꯡꯕꯐꯥꯎꯗ 그노 슬루티디 검비리게 살락샤레 요 마카드 그노 마탁테니 마나 난절리 아이나 산티 하피다 ngaimne loe 살락샤 nga sai ising sai ro ka khalamine ba ye phajana loi sembiramga thokle ꯈꯔ ꯕꯦꯔꯥꯅꯤ ꯅꯦꯠꯁꯦ ꯂꯧꯊꯣꯛꯄꯅ ꯐꯗꯧ ꯃꯥꯜꯂꯦ nongdi khare lai mama dekho lokthujira ngasiga ꯃꯥꯎ ꯂꯐꯨꯁꯦ ꯌꯦꯡꯉꯣ ama lapu aina lenji habido sila lapu chadri ngade ꯂꯐꯨ ꯑꯃ ꯂꯣꯏꯅꯃꯛ ꯆꯥꯊꯣꯛꯈ꯭ꯔꯦ siso pusalo si pusalo si kamenga jung ꯆꯥꯅꯤꯡꯉꯥꯏ ꯂꯩꯍꯧꯗ꯭ꯔꯦ tu lapu pura pambi tum masai jung tu sumai sabde idinga sibu udri ꯑꯗꯨꯅꯦ ꯕꯦꯔꯥ ꯊꯤꯟ ꯀꯥꯏꯌꯦ ꯁꯤꯗꯤ bira tarishinadi yung maya lapu pambi tu sida ama hore siga samana na ani phang hobudu tu sit nana chagi ji sumai na sabdi nga sibok theng adri ha ai ma takhele maru le phuktat le to ꯂꯩꯕꯥꯛꯀꯁꯤ ꯌꯦꯡꯉꯣ ꯁꯤꯗ tu pambi ga se chingthatli ne adudagi ne chingthatli je adu thajang li yani kakthatlaga takhele ga se ꯅꯪꯒꯤ ꯁꯦꯟꯗꯟꯁꯦ ꯃꯥꯅ ꯇꯣꯡꯒꯗꯧꯔꯝꯗ makhada leiba makhada hapa sendan ga to mathakta chingkhala thanami jang tongi khalam jan nai handaki nangi ke yendem ga se yendem pambi amta leitre sila sara mayam tu amta leitre tu si pambi je pek thana leibudo akhoi gi yongna pan hanuba hanubi gi yongna pan chabda du sap manare handaki attack nga sibokta yongna attack torokpada hingonde attack toromdo nga si sumain to bombo yaude lafu ji puranga khre lafu ma pura mangi kaino ꯁꯨꯃꯥꯏꯅ ꯆꯥꯎꯕꯅꯦꯕꯀꯣ adudi si la de dum khango tu si mayam la de kiam chawrino hai ko haidra jo ꯁꯦ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯇꯨ ꯕꯦꯔꯥ ꯇꯥꯏꯍꯦ ꯄꯣꯠ ꯊꯥꯕ ꯈꯔ ꯇꯥꯔꯛꯑꯅꯤ ais ꯁꯤꯡ ꯃꯅꯥꯗꯣ ꯐꯖꯕꯤꯔꯝꯃꯦ ai ꯁꯤꯡ ꯇꯥꯔꯦ ꯁꯤꯗ maya yangang cha gi dana tana singju tu ꯁꯤꯗꯒꯤ ꯊꯣꯛꯂꯛꯏꯅꯦ ꯃꯥꯏꯁꯦ singthatlaga ꯇꯨ ꯁꯤꯗ tu sing pambi ahum hobune masa ngasai si mayang ton pik thana hobune mayang ton je amta hodre na ije nuai ram dabne buko adu loina ꯑꯁ ꯉꯁꯤꯒꯤ ngasi sumaini attack amukta yaudri akhoi gi kanwada yongna oiro pikongna oiro attack tobo mayam je ngasi gi attack sumaini amta yaudri salak sare ꯑꯗꯨꯅꯤ ꯃꯊꯛꯁꯦ ꯌꯥꯝ ꯒꯣꯔꯣꯡ ꯒꯔꯥꯡ ꯇꯥꯏ ꯑꯩꯅ ꯃꯈꯥꯗ yang sidaga tasan bagi nisi nong ta Sila tasan. papa nong ta radis baba nisi nong ta tera ha hau nisi nong ta tera khangde thoi thoi sonda pochai na pungmang mang anang hanjan hanjan hangle papa ta kani ma nisi ni kha hingare yam mayam ayuk se aini singchai ba ka khalabde pikok achauba ma leiram bane adu pikok achaubu talaga ngasi just pikok la e na hainar bane adu keno tawraga pikok attack tawni ko na akhoi je hang han jengam bane adu last ta yong je kunthra ni pumung la hek ta nai khai sa ki bane oh ai la ke sa ꯑꯩ ꯃꯥꯌꯣꯛꯅꯈ꯭ꯔꯕꯅꯤꯅ ai chakke si loi to de nang to
ꯑꯩꯅ ꯌꯦꯟꯗꯦꯝꯁꯨ ꯌꯦꯟꯗꯦꯝꯁꯨ ꯇꯦꯛꯑꯦ ꯑꯩ ꯁꯤꯁꯤꯅ ꯅꯍꯥꯟ ꯀꯩꯅꯣ ꯇꯦꯛꯄꯅꯦꯕꯀꯣ ꯉꯁꯤꯅ ꯑꯃꯨꯛ ꯇꯨꯁꯤꯠ ꯁꯨꯗꯦꯝꯕ ꯃꯥ ꯆꯣꯡ ꯁꯥꯟꯅꯕꯗꯅꯦ ꯑꯩ ꯂꯥꯛꯄꯗ ꯌꯣꯡ 3-4 ꯁꯤ ꯃꯊꯛ ꯀꯩꯅꯣꯒꯤ ꯃꯊꯛꯁꯤꯗ ꯆꯣꯡ ꯁꯥꯟꯅ ꯂꯩꯔꯝꯃꯦ ꯁꯤꯗꯁꯨ ꯂꯩꯔꯝꯃꯦ ꯌꯣꯡꯁꯦ ꯑꯆꯧꯕ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯤꯗꯒ ꯑꯩꯈꯣꯏꯒꯤ ꯁꯟ ꯀꯨꯟꯕꯗ ꯍꯨꯏ ꯀꯨꯟꯕꯗ ꯀꯨꯟ ꯂꯩꯔꯝꯕ ꯋꯥꯅꯦꯕ ꯃꯊꯤꯁꯨ ꯐꯥꯏꯔꯝꯃꯕꯣ ꯁꯤꯂꯥꯅ ꯌꯣꯡ ꯃꯊꯤꯁꯨ ꯐꯥꯏꯔꯝꯃꯦ ꯀꯗꯥꯏꯅꯣ ꯑꯥꯗ ꯂꯩꯁꯤꯗꯤ ꯑꯁꯤꯒꯤ ꯄꯔꯦꯡꯁꯤꯗ ꯑꯥꯗ ꯑꯃꯨꯕ ꯃꯆꯥ ꯄꯤꯛꯇ꯭ꯔꯨꯁꯤꯔꯣ ꯃꯀꯛ ꯃꯌꯥꯝ ꯊꯣꯏ ꯊꯨꯀꯨꯠꯆꯗ꯭ꯔꯦ ꯌꯣꯡ ꯃꯊꯤ ꯐꯥꯏꯗꯣꯛꯑꯝꯃꯦꯅ ꯌꯦꯡ ꯆꯠꯈ꯭ꯔꯤ ꯇꯞ ꯇꯥꯅ ꯆꯥꯊꯣꯛꯑꯒ ꯂꯣꯏ ꯅꯩꯈꯥꯏꯕ ꯌꯥꯕ ꯅꯩꯈꯥꯏꯔꯝꯃꯒ ꯃꯊꯤ ꯐꯥꯏꯖꯜꯂ ꯊꯅꯝꯃꯤ ꯌꯣꯡ ꯇꯞ ꯇꯥꯅ ꯆꯥꯊꯣꯛꯑꯒ ꯄꯤꯛ ꯊꯟꯅ ꯆꯥꯊꯣꯛꯑꯒ ꯅꯩꯈꯥꯏꯕ ꯌꯥꯕ ꯅꯩꯈꯥꯏꯔꯝꯃꯒ ꯃꯊꯤ ꯐꯥꯏꯖꯜꯂ ꯊꯅꯝꯃꯤ ꯑꯩ ꯑꯁꯣꯝ ꯅꯥꯀꯟꯒꯤꯁꯦ ꯁꯦꯝꯃꯨꯒꯦ ꯑꯗꯨ ꯃꯌꯥꯝ ꯁꯤ ꯑꯃꯨꯛ ꯊꯥꯖꯤꯟꯈ꯭ꯔꯒꯦ ꯃꯥꯅ ꯐꯨꯛꯇꯠꯂ ꯊꯝꯕꯤꯔꯝꯕꯗꯤ ꯃꯥꯅ ꯐꯨꯛꯇꯠꯂꯦ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇꯦ ꯑꯃꯨꯛ ꯊꯥꯡꯖꯟꯕ ꯇꯥꯕꯅꯤ ꯑꯗꯨ ꯀꯛꯇ꯭ꯔꯦ ꯍꯣꯔꯦꯟ ꯀꯣꯟꯅ ꯊꯥ ꯃꯇꯨꯡ ꯀꯛꯑꯁꯤ ꯑꯗꯨ ꯀꯩꯅꯣꯒꯤꯗꯣ ꯀꯛꯊꯠꯄꯤꯌꯣ ꯊꯝꯃꯝꯃꯕꯣ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯑꯩꯅ ꯃꯈꯥ ꯊꯝꯈ꯭ꯔꯒ ꯊꯝꯃꯟꯈ꯭ꯔꯕ ꯌꯥꯝ ꯅꯝꯊꯤ ꯍꯥꯏꯕ ꯃꯣꯏ ꯃꯊꯤꯁꯦ ꯅꯝꯊꯤꯕꯅꯦ ꯑꯗꯨꯒꯤ ꯂꯐꯨꯗꯨꯁꯨ ꯈꯔ ꯀꯛꯊꯠꯂꯝꯃꯨ ꯃꯀꯥꯝ ꯀꯛꯊꯠꯈ꯭ꯔꯣ ꯍꯥꯏꯕ ꯆꯣꯡꯕ ꯅꯠꯇꯦ ꯑꯗꯨꯗꯣ ꯃꯔꯤ ꯁꯝꯅ ꯂꯩꯅꯕ ꯀꯥꯇꯤꯅ ꯀꯛ ꯆꯪꯈꯤꯗ꯭ꯔꯥ ꯆꯪꯉꯦ ꯅꯧꯕꯅꯤꯅꯅꯦ ꯃꯆꯦꯠ ꯅꯣꯡ ꯈꯔ ꯃꯪꯒꯦ ꯇꯧꯔ ꯅꯨꯡꯁꯤꯠ ꯁꯤꯠꯂꯒ ꯑꯃꯨꯛ ꯂꯣꯏ ꯍꯨꯝꯇꯣꯛꯈꯤꯗ꯭ꯔꯣ ꯀꯩꯅꯣ ꯇꯧꯔꯦ ꯃꯪꯉ ꯅꯨꯡꯁꯤꯠ ꯑꯗꯨꯝ ꯁꯤꯠꯂꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯌꯦꯡꯉꯣ ꯍꯥꯎꯕꯖꯥꯠꯅꯤ ꯁꯤꯗꯩꯗ ꯑꯗꯨꯏ ꯃꯀꯥ ꯃꯊꯛꯀꯤꯗꯨꯒ ꯈꯣꯛꯇꯣꯛꯄ ꯌꯥꯔꯦ ꯑꯇꯩ ꯇꯧꯔꯁꯤ ꯂꯥꯛ ꯊꯦꯡ ꯃꯌꯥꯝ ꯌꯦꯟꯗꯦꯝ ꯆꯥꯔꯥꯒ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦꯀꯣ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯕꯅꯤꯅ ꯍꯥꯏꯗꯤ ꯂꯩꯇ꯭ꯔꯗꯤ ꯑꯩꯈꯣꯏꯗꯒ ꯁꯨꯝ ꯑꯅꯧꯕ ꯑꯃꯨꯛ ꯍꯧꯔꯛꯄꯁꯤꯕꯨꯗꯤ ꯑꯗꯨꯕꯨꯗꯤ ꯂꯩꯌꯦꯕꯀꯣ ꯂꯐꯨ ꯄꯥꯝꯕꯤ ꯃꯆꯥꯗꯨꯁꯨ ꯐꯨꯛꯇꯠꯂꯦ ꯑꯗꯨ ꯃꯇꯣꯟ ꯑꯅꯧꯕꯅꯦ ꯑꯅꯧꯕꯗ ꯍꯥꯎꯋꯤꯗꯅ ꯁꯤꯒꯤꯒ ꯇꯧꯔꯤꯁꯦ ꯃꯇꯣꯟꯁꯤꯅꯦ ꯑꯅꯧꯕ ꯈꯜꯂ ꯆꯥꯔꯤꯅꯦ ꯃꯍꯥꯎ ꯂꯩꯕꯗꯣ ꯑꯗꯨꯒꯤꯗꯣ ꯑꯩꯅ ꯂꯩꯕꯥꯛ ꯈꯤꯇꯪ ꯍꯥꯞꯆꯤꯟꯕꯤꯔꯝꯃꯕꯅꯦ ꯁꯤꯗꯩꯁꯤ ꯈꯔ ꯁꯤꯗ ꯍꯥꯞꯄꯝꯃꯒꯦ ꯑꯩꯅ ꯍꯥꯞꯆꯟꯒ ꯈꯤꯇꯪ ꯈꯛ ꯉꯥꯏꯔꯕꯅꯤ ꯁꯣꯏ ꯃꯄꯥꯟꯒꯤꯁꯦ ꯂꯣꯏ ꯍꯥꯞꯆꯤꯟꯕꯤꯈ꯭ꯔꯕꯅꯤ ꯃꯆꯥ ꯊꯣꯛꯑꯦ ꯍꯟꯗꯣꯛꯑꯣ ꯊꯣꯏ ꯃꯔꯝ ꯑꯣꯏ ꯑꯝꯇ ꯑꯗꯨ ꯄꯣꯠ ꯊꯥꯕ ꯌꯥꯔꯔꯣꯏ ꯑꯗꯨ ꯊꯥꯕ ꯌꯥꯔꯣꯏ ꯁꯤꯔꯕꯅꯤ ꯍꯟꯗꯣꯛꯑꯣ ꯑꯩꯅ ꯆꯥꯅꯕꯅꯦꯅ ꯑꯃꯨꯛ ꯄꯨꯈꯠꯂꯛꯏ ꯃꯥꯅ ꯅꯪ ꯁꯤ ꯊꯥꯖꯤꯟꯕꯤꯌꯨ ꯁꯤ ꯊꯥꯖꯤꯟꯕꯤꯌꯨ ꯂꯩꯕꯥꯛ ꯌꯥꯝ ꯌꯥꯎꯗꯤꯔꯦ ꯀꯩꯅꯣꯒꯤ ꯎ ꯃꯣꯔꯣꯛ ꯄꯥꯝꯕꯤ 3 ꯁꯤꯔꯕꯅꯦꯕꯀꯣ ꯑꯔꯤꯕꯗꯣ ꯑꯗꯨꯗꯤ ꯂꯩꯕꯥꯛ ꯍꯥꯞꯆꯤꯟꯕꯤꯁꯤ ꯍꯧꯖꯤꯛꯀꯤ ꯀꯥꯕꯛ ꯁꯤ ꯂꯩꯖꯁꯅꯤ ꯂꯩꯕꯥꯛ ꯌꯥꯎꯗꯕꯁꯤꯅ ꯈꯪꯗꯦ ꯅꯥꯀꯨꯞꯄꯤ ꯐꯕ ꯋꯥꯠꯂꯛꯏ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯆꯥꯡꯗꯣ ꯌꯥꯝ ꯌꯥꯎꯗꯦꯕ ꯑꯗꯨꯝ ꯊꯦꯛꯀꯠꯆꯔꯛꯑꯅꯤꯗꯀꯣ ꯇꯦꯛꯇꯤ ꯂꯣꯏ ꯇꯦꯛꯏ ꯃꯈꯨꯝ ꯀꯥꯞ ꯌꯥꯟꯊꯣꯛꯄꯤꯔꯝꯒꯦ ꯃꯥꯁꯦ ꯁꯥꯏꯔꯒ ꯃꯍꯥꯎꯁꯤ ꯌꯦꯡꯉꯝꯃꯒ ꯍꯥꯎꯇꯕꯗꯨꯗ ꯂꯪꯊꯣꯛꯑꯝꯕꯖꯥꯠꯅꯤ ꯑꯗ ꯃꯥ ꯍꯥꯎꯇꯕꯅꯤꯅ ꯃꯁꯤꯗꯤ ꯍꯥꯎꯇꯕ ꯄꯣꯠꯁꯤꯕꯨ ꯅꯩꯈꯥꯏꯔꯝꯕꯖꯥꯠꯅꯤ ꯇꯧꯔꯤꯁꯦ ꯐꯝꯖꯜꯂꯝꯒꯦ ꯐꯖꯅ ꯍꯨꯏꯗꯧꯅ ꯀꯨꯜꯂ ꯂꯩꯕꯗꯣ ꯅꯪ ꯂꯥꯛꯇ꯭ꯔꯤ ꯃꯥꯅꯦꯀꯣ ꯑꯗꯨꯗ ꯂꯥꯛꯇ꯭ꯔꯤꯌꯦ ꯑꯩꯗꯤ ꯁꯤꯇꯨ ꯂꯩꯔꯤꯌꯦ ꯁ꯭ꯋꯥꯏꯗ ꯊꯣꯏ ꯆꯪꯉꯨ ꯁ꯭ꯋꯥꯏꯗ ꯂꯦꯡꯉꯤ ꯍꯧꯖꯤꯛ ꯇꯧꯕꯗ ꯁ꯭ꯋꯥꯏꯗ ꯂꯦꯡꯉꯤ ꯊꯣꯡ ꯂꯣꯟꯖꯜꯂꯕꯣ ꯍꯧꯖꯤꯛꯇꯤ very good take care ꯂꯧꯔꯦ ꯁꯤꯗꯤ ꯄꯤꯔꯛꯑꯣ ꯀꯩꯅꯣ ꯎꯐꯨꯟ ꯆꯪꯅꯦꯅ ꯑꯅꯧ ꯎꯐꯨꯟ ꯂꯥꯛꯏꯕ ꯑꯗꯨꯋꯥꯏꯗ ꯅꯛꯁꯟꯒꯅꯨ ꯌꯣꯡ ꯂꯩꯕꯅꯦ ꯑꯗꯨꯋꯥꯏ ꯆꯪꯒꯅꯨ ꯇꯨ ꯃꯊꯛ ꯇꯣꯡꯉꯦ ꯇꯨ ꯌꯣꯡ ꯇꯨ ꯃꯌꯥꯝ ꯑꯗꯨ ꯎꯕ꯭ꯔꯥ ꯎꯗꯕ꯭ꯔꯥ ꯁꯤ ꯀꯩ ꯃꯦꯡꯒꯣꯁꯦ ꯇꯣꯡꯉ ꯂꯩ ꯅꯣꯡ ꯈꯤꯇꯪ ꯃꯪꯉꯦ ꯍꯔꯥꯎꯔꯒ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯂꯒ ꯂꯣꯏ ꯍꯨꯝꯗꯣꯛꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯗꯦꯟꯗꯨ ꯂꯣꯏ ꯃꯥꯡ ꯇꯥꯛꯍꯜꯂꯝꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯉꯥ ꯑꯣꯏꯅ ꯆꯥꯔꯒꯦ ꯑꯗꯨꯒꯤ ꯉꯥ ꯌꯦꯡꯕ ꯂꯥꯛꯏꯅꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯋꯥꯕ ꯐꯣꯡꯗꯣꯛꯇꯨꯅ
Saring je ngomaya. Saring macha ju yaure. Si achau ju yaure. Pai chaure ko video je pipo man be wan. Yongwa ai cafe sire kem thang mani. Singa ji ko rupchana na si je tawar cha ti haw le. Ngapai ju ka no yaure. Sila kaun chale na dekho na. Karam log du ni yengo. Sira. Ya ya ani karam na fresh hoy male. Mayam puklawi. भैया ये कैसे दे रहे हो मच्छी 240 हाँ 240 मतलब ये दोनों में फ्रेश कौन सा ज़्यादा फ्रेश होगा सेम ही सर 1 किलो 600 हाँ फ्रेश तो होगा ना दोनों वो बस के दिखा देगा हाँ हाँ ठीक है चनी निपू के जी दा अदुदी के जी अम्मा मखाई और नीना चौं निपू सिजना अहिंग बा सिल्वर यार के जी अम्मा मयाता नो भैया वो वाला अंदर अंडे है क्या ये वाला अंडे होगा इसमें अंडा है उसमें भी होगा हल्का ये वाला अंडा होगा या तेल होगा ये भी गलत है भैया अंडा अंडा वाला चाहिए मुझे अंडा हो गया मिर्ची पे भी आ गई ये वाला दे मरूम चानी है ये हाँ ये वाला दिखाइए खंगे दो जिका नी नुपा जो मबुक लोई कंगम ने तो नुपी जो नुपा जो मसक चम माने अते मान nga se khare yam lumba ma lawning dana ta oi ha na di mabuk kang ma ge nupi or me hojik ti nupa jo loi kangam ni na me em si jina mu khayom lak thoke hayeng ge yong chang tana ba adu gi yom lore ine si khay thoi thoi sondi ngo ngasi khayom lak tu je cha ga cha roi dra पिज़्ज़ा की कहीं यों संग पगी अमजे मार्केट चलो भाई लेक्थरी जो नंगी दो मार्केट चट पे लेक्था भाई रो ना तरगा कहीं नोगी गार्डन शॉप पगी कहीं तो रो अदु दिना होरे ngacara am cha abja dum sa ga te phit lo ka ke te kat karni da wakhan nuai ta do ngasi garden gi adu gi akoi je thabok taw gen taw ri ni kupti fana mi kupti mar yan ko smarum bhajani yaw me ai sa mabuki ju nan kanu cha ge de andu por ki bu यावते pulak ma mabuk ko ha ki dai na यावते कुछ भी ai na manung ki ju ha po ha ga ma hoi na ha pulak yaw ha tra kan to de boy marum di fana yam mal mana ai manung ki ha po ha de mabuk ka marum jo in khala sal kan du Ay, matibong rin na mo dito sa atin. mayam ngasi ayuk amuk ka khale ngasi di silaju ayuk nganta thabak to ji khare yaw ge na ma ju ka khale yum ngsi dre ma mayam ma ju thabak to ki te yaw ji ge ma May thado na hayrak ba. phakpai je loi kangjele ebo ko ada mayam na hadi phakpai na mai kangjele di atopam da thadu o hobu ju yaw ne ha du da try tawrage hore hodre pakpai tharam bi dana atopa ma thajana ba ngarang yong na loi na magpot che musala taraga musala her kai naina daine musala taraga thambira me adu jogi kitang nungai bam na nungdang ahing da nong kitang khekpira me nong khekpa du da poto kitang phagalani ha adu kan to gi thab ding si tharoi do अखोई लफूजे अनी साबजिद सिलाई बानी अमा चाथोकसे अमा होहलगा अना याम कन्ना खनरमनि कइनि मिचाजी गेन कइनि मिचाजी हैन लफूजे योंग न नोय सुम ngang lei oi yade ai han चाथो चक्रे यंदीम जे लोइना ततले मखो सिजु ततले असिदा जु ततले
ꯑꯁꯣꯟꯗꯁꯨ ꯇꯠꯂꯦ ꯃꯐꯜ ꯃꯐꯜ ꯁꯥꯟꯅꯕꯗ ꯑꯗꯒꯤ ꯀꯩ ꯀꯩꯗꯅꯣ ꯃꯁꯥ ꯌꯥꯝ ꯇꯠꯈꯤꯕꯅꯤ ꯍꯩ ꯍꯩ